India amasung Myanmar gi Ngamkhei padingda Ngamkhei Sambal Khabagi Thabak chatharakliba ase Zou Phurup ki civil society organization singna Yaningdaba Phongdokkhre Laibak ani gi Ngamkhei padingda khariba Ngamkhei Sambal ase khaba yaroi haiduna Zou Phurup ki civil society organization singna Churachandpur district ki manung chana laiba Behang khulda Yaningdaba Phongdoktuna Border Road Task Force BRTF Assam Rifles Behang khulgi chief amade local luchingba singa unaduna wari sanakre haide CSO singi luchingba sing aduna phongdokhibagi matung ina ahal laman singna thamlamba lam sing ase khwaidagi awangba thakta ikai khumnabu utfam thokpane adobu mafam asida leiriba khunja CSO sing amade Behang area chief association ga tanaramdana leibak anigi ngamkhei padingda ngamkhei shambal kharakpa ase mafam asida khundariba Phurup singe mayuktane khongthang ase paikhatringai mangoinana miyamga tanaduna maikai anigi marakta yanabu purafam thokpane Makha taba warif ama laudriba fauba Ngamkhei Sambal Khabagi Thabak thauram sing ase lepkadabane masigi mathakta union legakna India amasung Myanmar anigi marakta leiramba free regime movement FMR chana hankidaba ase ex policy na thaibane masina border ka nakna khundariba Phurup sing nat lalon itek lambi thongna chingbagi chakot thaurang na chawna khurong thangba amu ahle nakal amarom da Zou Phurup ke CSO sing amade border area da leiba khul sing chip sing high Arunachal Pradesh, Nagaland amade Mizoram na chingbada chatharamba border fencing ki thabak lepkiba ase angako fawe masida center na pressure pibagi mami amata atadri adubo Manipur ga tainaba Ngamkhei padingda Ngamkhei Sambal kharakpa asida center na akan pressure pirakliba ase Manipur gi chief minister amade maitai gi lupsing gi kari karam aronba agenda leibano haibse achau wahang ama oide Madam aduna yamgi apambagi mayokta Ngamkhei Sambal Khabagi Thabak ase makha tana chatharakliba maduda tholakpa afafada ki tekchap pumnamak leingana pugadabani haina jackson wa thamlakle